Manipur ki oina Gram Panchayat level da Jiribam district ki Barak Circle gi manung chana leiba Jakuradhor Gram Panchayat na COVID-19 first dose kapa eligible oiba masing da chama vaccine kathokpa Manipur ki ahanba Gram Panchayat oiba ngamlai. Ngarang numidang Jiribam district ki district immunization officer Dr. NG Bambem na Jakuradhor da leiba pradhan gi yumda pangthokiba achamba thauram amada Jakuradhor Gram Panchayat na COVID-19 first dose kapa yaba eligible oiba missing da chama vaccine kapthokpa GP ama oire haina lauthokibani. GP sigi oina latest voter list report ki matung inna voter lishing ahunga chaniga kun leiri sigi manung da COVID-19 first dose vaccine kapa yaba mioi lishing ahunga yankhai ga humdoi gi manung da mioi chahunga mioi lishing ahunga chahunga humputra ga mari da vaccine kapthoki mioi chahung lishing ahunga chahunga humputra ga mari sigi manung da chahi taraga nipan surga voter list da yaugdaba mioi chahunga kunda su first dose vaccine kapthoki bane hairi Pajama so koibo welcome amadi good advice to low matung ingna koina pajama yambo hana team na kot na dagidi projecti amukana mo hoina mo khoida vaccination gi matang da koibo unati na koibo khoida advice pi ba hojare maramdi mo hoina pot khang kilo pot to public mayam sing hojik yam phajana khangre adagidi corona virus habisi karino habisi public mayam sing khangre adagi social distance karino habisi khangre maramasina hojikti koina mayam gi mating si khutsi punsal ba kan se dadi koina Jiribam district manung sidagi Jakuradhor GP sidadi koina corona virus se mai thiba pi bangam gani habi asase in yam thajo koina mayam da pauje GP